The legendary boxer Muhammad Ali, the greatest hariba asi boxing lamda mutnaroidaba mithol amani. Boxer kayamarom lakhiba yai natragana chatkibasu yai atubu Muhammad Ali na fangkiba title asidi kana amatana fangba ngamlaroi haina khalli. Matam amada angang machani ring the fight tawba ngamloi haina ramba aduga kuina khangba ngamloi haina ramba Muhammad Ali. Maming khak tabada humang fau kangnaki. Mahagna achoba boxers kayabu maithiba piki. 20th century की ओइनदी अफाव बॉक्सर अमनी अमेरिका की केंटुकी हारिबा असिगी ख्वाइदगी चावरबा सिटी लुइस वैली हारिबा मफम असिदा 17 जनवरी 1942 दा लाइरबा इमुंग अमदा पोकी महागना पोगलकपदा महाकी ममिंग असि कैसियस मार्सेलस क्ले हाइना कौकी असेंबदी महाग असि मुस्लिम अमो ओइरमदे महागना चही तरागा निथोय मुक सुरकपदा नोम मेला तौबा मफम अमदा महाकी मपाना लबिबा साइकिल अमगा कोइबा चटलमनी महागना मयुमदा हल्लगी तौबदा महाकी साइकिल अदु हुरान किरमी मतम अदुदा महाग यामना नुंगाइतबा फरोमी महागना मयुमदा हल्लकपगी मुहुत्ता महाग मसक खंगनबा पुलिस ओइबा नुपा अमखक लेरमी ममिंगना जो मार्टिन कवि महागना पुलिस अदुगी मनाक चत्तुना कंप्लेन तौबगी मुहुत्ता पुलिस नुपा अदुदा हुरान फाननबा नियम खरा ताकपिनबा हाइजरमी पुलिस नुपा अदुना नोकलदुना हाइरमी नंगबु हुरानबा अदुगा फाइट तौबगु ngamgadra haina hangami कैसेस नायरमी फाइट तौबदी हाइते अदुबु हुरानबा अदु फंगलबदी फुबदा मसक फाव ओलहनबा ngamgani हाइरमी हाइबदी अदुक्की मतिक अचाप फरोमी असुमना पुलिस नुपा अदुना हुरानबा अदुगा फाइट तौबा ngamnabani हाइदुना बॉक्सिंग तंबीबा होकी असेंबदी जो मार्टिन हारिबा पुलिस नुपा अदु बॉक्सिंग कोच ओइरमी महाकी सात्र कैमरम सुलेरमी असुमना बॉक्सिंग सानबा होरकी कैसेसना बॉक्सिंग सानबगी पंदमदी बॉक्सिंग तमलगा हुरानबा अदु फजना फुबा असिनी नोम नोमगी हौखिबना कैसेस बॉक्सिंग मसाना असिबु साननेंबगी अपाम पोगलखि रियल बॉक्सर ओइनिंबगी अपामसु पोगलखि महाकी कोच ओइखिबा मार्टिन नसु अंगकपा फावखि महाकी होटनबा अहिंग नोंथिल नाइखिदबा एक्स्ट्रा टाइम दुसु चट्टुना प्रैक्टिस तौखि महाकी बॉक्सिंग पामजबा असि उरगा मार्टिनना अफाव ट्रेनर कया मसक खंगनहनखि मसिदगी अनोबा कया तंबा फंखि 1954 दा अहानबा कैसेसना एमेच्योर फाइट तौबा होखि महाकी फाइट तौबगी स्टाइल डिफेंस तौबगी मोंग असिगुंबा यूनिक ओइबा मोंग द फाइट तौनखि मायामनसु असिगुंबा यूनिक ओइबा मोंग द फाइट तौबा ममांग द उखिद्रि मसिदसु महागना माइ पाखि असुमना मथंग रेकॉर्ड थमदुना चही तरागनि पानखक सुरकपदा कैसेस नेशनल गोल्डन क्लब्स टाइटल्स एमेच्योर एथलेटिक यूनियन की नेशनल टाइटल्स लौकी अदुगा एमेच्योर बॉक्सिंग चामगा निपान लक सानबदा चामरक माइ पाखि हाइबदी सुपनगी निपान लखकना माइथीबा फंखि 1960 दा रोम द पांथोकिबा समर ओलंपिक दा अमेरिका बु रिप्रेजेंट तौदुना लाइट हेवीवेट सानहनखि मसिदसु महागना गोल्ड मेडल लौकी फाइट तौबदा अकीबा लेतबा कैसियस महागना ख्वाइदगी मसादा अकीबा फाउजबा अमा हायरगदी एरोप्लेन तोंगबा असि ख्वाइदगी कीजै महागना 1960 दगी हौरदुना 1963 फाउबा कंटिन्यूअसली मैच विनर ओइखि नॉकआउट 15 मिनट्स की ममांगदा लोइना माइथीबा पीखि कैसेस बॉक्सिंग द फेमस ओइबा खत नत्तना कैसेस मैच सानबा हौद्रिङाइदा वा चाउना ngang किहनबा खंगनबा याम तौबले मसिगिदमक ऑडियंस अदुकी मतिक एक्साइटेड ओइरमे महाक लंबा तौगदुरिबा अदु सौहनबा मिसक अमनी मैच हौद्रिङाइदा महाक लंबा तौगदुरिबा अदु करमना माइथीबा पीगनी करमबा स्टाइल द फाइट तौगनी हाइबा फाउ मंगजौनना डिसाइड तौबा ngamba mi amani अदुकी मतिक कॉन्फिडेंस वांगबा अमदी सेल्फ बिलीफ लेबा बॉक्सर अमा ओइकी असुमना मथंग गोल्ड विनर ओइदुना लाकी मतम अदुगी ब्रिटिश हेवीवेट चैंपियनशिप के टाइटल पाइरिबा अफाउबा हेनरी कूपर हारिबा असिबु 1963 दा माइथीबा पीदुना महागना चैंपियनशिप ओइकी अदुगा अमुकसु 1964 दा अफाउबा सनी लिस्टन असिबुसु माइथीबा पीदुना हेवीवेट चैंपियनशिप ऑफ द वर्ल्ड हाइबा टाइटल असि लौकी अंगकपो ओइरबदी महाकी पुंसिदा मसिगी टाइटल असि अहुमलक लौकी असुमना कैसेसना अहानबा टाइटल असि लौबा नुमित निनीगी मतुंग मुस्लिम धर्मदा चंगजखि मसिदगी महाकी ममिंगसु मोहम्मद अली हाइना ओंथोखि मसिगी ममिंग होंगबा असि अमेरिकन सिंग सुपाम पामखिदे मतम अदुगी न्यूज़पेपर्स कायनासु एक्सेप्ट तौखिदे कैसेस हाइना ममिंग कौगनि हाइखि अदुगा मतम अदुदा अंगौबा जात अमुबा जात हाइना खाइदोकपगी इरांग यामना हौबा मतम ओइखि मसिगी मतम असिदा वियतनाम गा वार तौनबा मतमसु ओइरम्मे अमेरिकाना मोहम्मद अलीबु मिलिटरी जॉइन तौननबा ऑर्डर तौखि अदुबु महागना सुया याखिदे
ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯥꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯙꯔꯃꯅꯁꯨ ꯃꯁꯤꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯔꯀꯥꯔꯅ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯅꯅꯕ ꯑꯗꯨꯒ $10,000 ꯐꯥꯏꯟ ꯇꯧꯅꯅꯕ ꯀꯣꯔꯠꯅ ꯌꯥꯊꯪ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯍꯦꯚꯤꯋꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯥꯏꯇꯜ ꯑꯗꯨꯐꯥꯎ ꯅꯝꯗꯨꯅ ꯃꯨꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯕꯣꯛꯁꯤꯡ ꯂꯥꯏꯁꯦꯟꯁ ꯐꯥꯎꯕ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯅ ꯀꯥꯎꯊꯣꯛꯄꯤꯈꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯂꯤꯕꯨ ꯃꯍꯥꯛꯀꯤ ꯕꯣꯛꯁꯤꯡ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯛꯍꯟꯈꯤꯕꯗꯒꯤ ꯑꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯂꯤꯅ ꯀꯣꯂꯦꯖ ꯆꯠꯇꯨꯅ ꯂꯦꯛꯆꯔꯁ ꯄꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯤꯌꯦꯠꯅꯥꯝꯒꯤ ꯋꯥꯔ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯔꯠꯅꯁꯨ 1970ꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡ ꯃꯨꯍꯝꯃꯗ ꯑꯂꯤ ꯔꯤꯡꯗ ꯑꯃꯨꯛ ꯑꯁꯣꯛꯄ ꯅꯨꯡꯁꯥꯒꯨꯝ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯖꯣꯔꯖ ꯐꯣꯔꯃꯦꯟ ꯍꯥꯏꯔꯤꯕ ꯕꯣꯛꯁꯔ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯇꯥꯏꯇꯜ ꯑꯗꯨ ꯋꯥꯔꯜꯗ ꯍꯦꯚꯤꯋꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨ ꯑꯂꯤꯅ ꯑꯃꯨꯛꯀ ꯂꯧꯈꯤ꯫ ꯃꯇꯝ ꯑꯗꯨ ꯑꯂꯤ ꯕꯣꯛꯁꯤꯡꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯗꯣꯛꯇꯔꯁꯅ ꯃꯍꯥꯛꯀꯤ ꯆꯍꯤꯒ ꯌꯦꯡꯂꯒ ꯔꯤꯇꯥꯌꯔ ꯇꯧꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯁꯥꯟꯅꯈꯤ꯫ ꯑꯔꯣꯏꯕꯗ ꯂꯤꯑꯣꯟ ꯁ꯭ꯄꯦꯡꯛꯁ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯋꯥꯔꯜꯗ ꯍꯦꯚꯤꯋꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯥꯏꯇꯜ ꯂꯧꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯇꯜ ꯑꯁꯤ 3ꯂꯛ ꯂꯧꯗꯨꯅ ꯃꯨꯍꯝꯃꯗ ꯑꯂꯤꯅ ꯑꯍꯥꯟꯕ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯍꯝꯃꯗ ꯑꯂꯤ ꯆꯍꯤ 90 ꯔꯣꯝ ꯐꯥꯎꯕ ꯁꯥꯟꯅꯈꯤ꯫ ꯑꯂꯤꯒꯤ ꯕꯣꯛꯁꯤꯡ ꯀꯦꯔꯤꯌꯔ ꯔꯦꯀꯣꯔꯗꯁꯇ 56 ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯈꯤ, ꯑꯗꯨꯒ ꯁꯨꯞꯅꯒꯤ 5ꯔꯛꯈꯛ ꯃꯥꯏꯊꯤꯈꯤ꯫ 1981ꯗ ꯃꯍꯥꯛꯅ ꯕꯣꯛꯁꯤꯡꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯍꯤ 38 ꯁꯨꯈ꯭ꯔꯦ꯫ ꯃꯨꯍꯝꯃꯗ ꯑꯂꯤꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯗ ꯍꯥꯏꯈꯤꯕ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯀꯣꯇꯦꯁꯟ ꯑꯃ ꯍꯥꯏꯔꯒꯗꯤ "I can float like a butterfly, sting like a bee in the boxing ring" ꯍꯥꯏꯔꯤꯕ ꯀꯣꯇꯦꯁꯟ ꯑꯁꯤꯅꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ 4ꯔꯛ ꯂꯨꯍꯣꯡꯈꯤ, ꯑꯗꯨꯒ ꯃꯆꯥ 9 ꯂꯩꯈꯤ꯫ ꯅꯨꯄꯤ 3 ꯃꯊꯪ ꯗꯤꯚꯣꯔꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯔꯤꯁꯨꯕꯤ ꯂꯣꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯄꯨꯟꯅ ꯑꯂꯤꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯩꯃꯤꯟꯅꯈꯤ꯫ 1984ꯗ ꯃꯨꯍꯝꯃꯗ ꯑꯂꯤ ꯄꯥꯔꯀꯤꯟꯁꯟꯁ ꯗꯤꯖꯤꯖ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯄꯥꯔꯀꯤꯟꯁꯟꯁ ꯗꯤꯖꯤꯖ ꯍꯥꯏꯔꯤꯕ ꯑꯁꯤ ꯕ꯭ꯔꯦꯟ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤ, ꯅꯔꯚꯁ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄꯗꯒꯤ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄ ꯋꯥꯔꯛꯄ, ꯆꯠꯄꯗ ꯍꯛꯆꯥꯡ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯂꯛꯇꯕ, ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯋꯥꯠꯂꯛꯄ ꯑꯁꯤꯅꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯕꯁꯨ ꯑꯦꯔꯤꯖꯣꯅꯥꯒꯤ ꯐꯣꯅꯤꯛꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯑꯂꯤ ꯄꯥꯔꯀꯤꯟꯁꯟ ꯁꯦꯟꯇꯔ ꯁꯦꯝꯒꯠꯅꯅꯕ ꯐꯟꯗꯁ ꯀꯂꯦꯛꯁꯟ ꯇꯧꯈꯤ꯫ 2001ꯗ ꯑꯦꯛꯇꯔ ꯋꯤꯜ ꯁ꯭ꯃꯤꯊꯅ ꯕꯥꯏꯑꯣꯄꯤꯛ ꯐꯤꯜꯝ ꯑꯂꯤ ꯐꯥꯎꯕ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯨꯍꯝꯃꯗ ꯑꯂꯤ ꯃꯍꯥꯛꯀꯤ ꯆꯍꯤ 63 ꯁꯨꯔꯛꯄꯗ 2016 ꯖꯨꯟ ꯇꯥꯡ 3ꯗ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯁꯨꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡ ꯑꯂꯤ ꯃꯥꯂꯦꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯀꯤꯜꯁ ꯗꯦꯚꯂꯞꯃꯦꯟꯠ ꯇꯧꯕ ꯑꯁꯤꯅꯤ꯫ ꯅꯣꯂꯦꯖ ꯌꯥꯎꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯗꯦ꯫ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯈꯔ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯤꯂꯦꯟꯁꯤꯡ, ꯕ꯭ꯂꯣꯒꯤꯡ, ꯚꯤꯗꯤꯑꯣ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ, ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ, ꯔꯤꯁꯦꯂꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯁꯤꯒꯨꯝꯕ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯗꯨ ꯈꯪꯗꯣꯛꯇꯨꯅ ꯁ꯭ꯀꯤꯜꯁ ꯗꯦꯚꯂꯞ ꯇꯧꯕ ꯌꯥꯏ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯚꯦꯁꯠꯃꯦꯟꯠ, ꯃꯁꯤꯒꯤ ꯁ꯭ꯀꯤꯜꯁ ꯑꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯂꯥꯏꯐꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯑꯣꯏꯔꯛꯅꯕꯒꯤ ꯑꯔꯥꯏꯕ ꯂꯝꯕꯤ ꯑꯣꯏꯍꯜꯂꯤ꯫ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯐꯝ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯇꯣꯛꯁ, ꯔꯤꯑꯦꯜ ꯏꯁꯇꯦꯠ, ꯕꯣꯟꯗꯁ, ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗꯁ ꯑꯁꯤꯒꯨꯝꯕ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯣꯛꯁꯤꯡꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯁꯤꯁꯨ ꯌꯥꯏ꯫ ꯁ꯭ꯇꯣꯛꯁꯤꯡꯗ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯌꯔ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯑꯁꯤꯗ ꯇꯧꯏ꯫ ꯃꯁꯤꯗ ꯁ꯭ꯇꯣꯛꯁ ꯂꯩꯕ ꯌꯣꯟꯕ ꯂꯣꯏꯅ ꯇꯧꯐꯝꯅꯤ꯫ ꯃꯇꯝ ꯑꯃꯗ ꯐꯤꯖꯤꯀꯦꯜꯂꯤ ꯇꯧꯅꯔꯝꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜꯂꯤ ꯇꯧꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯩꯗꯨꯅ ꯏꯚꯟ ꯐꯣꯟꯗꯒꯤ ꯐꯥꯎ ꯇꯧꯕ ꯌꯥꯏ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯁ꯭ꯇꯣꯛꯁ ꯂꯩꯕ ꯌꯣꯟꯕ ꯇꯧꯗꯨꯅ ꯄꯩꯁꯥ ꯀꯔꯝꯅ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯣꯂꯦꯖ ꯄꯨꯝꯅꯃꯛ ꯂꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯜꯁ ꯗꯦꯚꯂꯞ ꯇꯧꯅꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯥꯋꯔ ꯇ꯭ꯔꯦꯗꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ, ꯃꯅꯤꯄꯨꯔꯒꯤ
ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯕ ꯑꯃꯗꯤ ꯇꯝꯕ ꯌꯥꯔꯒꯅꯤ꯫ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯅꯤꯃꯛꯀꯤ ꯐꯦꯁꯤꯂꯤꯇꯤꯖ ꯑꯗꯨꯁꯨ ꯐꯪꯂꯒꯅꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯗꯨꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯂꯕꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯀꯣꯃꯦꯟ, ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫